ꯃꯤꯡꯂꯦꯟ ꯑꯁꯤ ꯆꯥꯝꯃꯔꯛ ꯐꯔꯖ ꯑꯃꯁꯨꯡ ꯁꯨꯟꯅꯠ ꯔꯦꯀꯥꯠ ꯃꯔꯛꯇ ꯁꯣꯜꯂꯕꯗꯤ ꯃꯤꯠꯀꯤ ꯑꯅꯥꯕ ꯈꯨꯗꯤꯡꯗ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯤꯠꯀꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯜꯂꯥꯍꯒꯤ ꯐꯖꯕ ꯃꯤꯡꯂꯦꯟꯁꯤꯡꯒꯤ ꯁꯦꯔꯤꯖꯗ ꯏꯄꯤꯁꯣꯗ 19 ꯁꯨꯕ ꯐꯥꯎꯕ ꯈꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯉꯁꯤꯗꯤ 24 ꯁꯨꯕ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ Al-Basir, ꯄꯨꯝꯅꯃꯛ ꯎꯕꯤꯕ ꯃꯄꯨ, the all seeing, ꯑꯃꯁꯨꯡ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯇꯥꯕꯤꯕ, ꯄꯨꯝꯅꯃꯛ ꯎꯕꯤꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯊꯧ ꯄꯥꯡꯂꯤꯕ ꯃꯤꯀꯨꯞꯀꯤ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯕꯤꯔꯤ ꯅꯠꯇ꯭ꯔꯒ ꯌꯦꯡꯕꯤꯔꯤ ꯍꯥꯏꯅ ꯈꯪꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯌꯥꯗ ꯆꯦꯛꯁꯤꯟꯕ ꯂꯩꯔꯝꯒꯗꯕ꯫ ꯀꯅꯥꯒꯨꯝꯕꯅ ꯒꯨꯅꯥꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯎꯗꯕꯒꯨꯝ ꯈꯪꯗꯕꯒꯨꯝ ꯈꯜꯂꯤ, ꯅꯠꯇ꯭ꯔꯒ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯑꯇꯣꯞꯄꯗ ꯈꯪꯍꯟ ꯎꯍꯟꯅꯕ ꯍꯣꯠꯅꯒꯜꯂꯤ꯫ ꯃꯍꯥꯛꯅ ꯈꯪꯗꯕ꯭ꯔꯥ ꯑꯜꯂꯥꯍꯅ ꯌꯦꯡꯂꯤ ꯃꯍꯥꯛꯄꯨ? ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯏꯎ ꯎꯕꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯕꯨ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯦꯡꯕꯤꯔꯤ ꯎꯕꯤꯔꯤ ꯍꯥꯏꯅ ꯈꯪꯅ ꯈꯣꯡ ꯊꯥꯡꯕꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯐꯪꯅꯕꯒꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯅꯤ꯫ ꯃꯁꯤꯅ ꯃꯤꯅꯝꯕ ꯍꯤꯁꯥꯕꯇ ꯆꯦꯛꯁꯤꯟꯗꯕ ꯑꯃꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯆꯤꯡꯕꯗꯒꯤꯁꯨ ꯃꯁꯥꯕꯨ ꯍꯤꯡꯖꯅꯕꯒꯤ ꯑꯔꯥꯏꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯤꯅ ꯈꯪꯕꯤꯅꯕ ꯊꯥꯒꯠꯄꯤꯅꯕ ꯇꯧꯕ ꯊꯕꯛꯀꯤ ꯑꯁꯦꯡꯕ ꯊꯕꯛ ꯑꯣꯏꯗꯦ꯫ ꯃꯤꯅ ꯈꯪꯕꯤꯗ꯭ꯔꯒ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯄꯤꯗ꯭ꯔꯒ ꯅꯤꯡꯕ ꯀꯥꯏ꯫ ꯑꯜꯂꯥꯍ ꯈꯛꯀꯤ ꯄꯦꯟꯕꯤꯅꯕ ꯇꯧꯕ ꯊꯕꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯥꯛ ꯑꯗꯨꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯜꯂꯥꯍꯅ ꯍꯥꯏ, ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛ ꯇꯧ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯊꯨꯅ ꯌꯦꯡꯕꯤꯒꯅꯤ ꯅꯈꯣꯏꯒꯤ ꯊꯕꯛ ꯊꯧꯑꯣꯡ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯎꯕꯤ ꯍꯥꯏꯅ ꯈꯪꯅ ꯄꯨꯟꯁꯤꯒꯤ ꯊꯧ ꯄꯥꯡꯈꯤꯕꯁꯤꯡꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯌꯥꯕꯤꯕ ꯑꯁꯦꯡꯕ ꯃꯅꯥꯏ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯥꯂꯦꯝꯁꯤꯗꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯈꯨꯕꯝ ꯐꯪꯕ ꯉꯝꯈꯤ꯫ ꯍꯗ꯭ꯔꯠ ꯖꯤꯕ꯭ꯔꯥꯏꯜ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯍꯪꯕꯤꯈꯤ, ꯑꯍꯦꯁꯥꯟꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯈꯤ, ꯃꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯅꯍꯥꯛꯅ ꯎꯕꯗꯧꯅ ꯅꯤꯡꯖꯕꯗꯨꯅꯤ, ꯑꯃꯁꯨꯡ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯎꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅꯗꯤ ꯅꯍꯥꯛꯄꯨ ꯊꯥꯡꯒꯩ ꯁꯦꯡꯅ ꯎꯔꯤ꯫ ꯐꯖꯤꯂꯠ, ꯃꯤꯡꯂꯦꯟ ꯑꯁꯤ ꯆꯥꯝꯃꯔꯛ ꯐꯔꯖ ꯑꯃꯁꯨꯡ ꯁꯨꯟꯅꯠ ꯔꯦꯀꯥꯠ ꯃꯔꯛꯇ ꯁꯣꯜꯂꯕꯗꯤ ꯃꯤꯠꯀꯤ ꯑꯅꯥꯕ ꯈꯨꯗꯤꯡꯗ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯃꯤꯠꯀꯤ ꯄꯥꯡꯒꯜ ꯍꯦꯟꯒꯠꯍꯟꯒꯅꯤ꯫